ngasi numidawaram da phone ki patongan tongan ba pauchi singdagi maru iba khara lokosirga Manipur Circle News ki mai kai dagi myam gi damakta pautam jari ahan mada kangli pakki mera pauchi dagi lokochake Union Home Minister Amit Shah na lusingduna sathagi ba mifamna CM Birani yahon khidaba Chief Minister amaki mathakta chathaba no confidence motion la pawan khirana hangli mapungweba paw sandokna pathok chari Manipur gi iranga mari lainana ngarang Delhi da pangthokiba Union Home Minister Amit Shah na lusingba awang bathaki mifam aduda Manipur gi Chief Minister Nongthombam Biren kari maram gi damakta yahon khidabano CM Biren yahon khidaba asi Chief Minister amagi mathakta chathaba no confidence motion la haina Congress ki lusingba pawan khirana wahang hanglakli Amit Shah na lusingduna army amadi Manipur gi Chief Secretary Yaona makok thongba official singsu saru yakiba mifam aduna Manipur gi matangda wa khanaraga Manipur gi Chief Minister yahon khidabagi maram khanghanbam toi center gi thawong asi masagi party oiriba BJP gi Chief Minister amagi mathakta chathaba no confidence motion la haina ANI da piba interview amada pawan kherana phongdorokli panbaya abdi ngarang gi awang bathaki mifam aduda Union Home Secretary Ajoi Bahla Intelligence Bureau gi Chief Tapan Deka Army Chief General Major Pande Army Chief Designate Lieutenant General Upendra Dawibedi GOC3 Crops ICS Sahi Security Advisor to Manipur Kuldip Singh Manipur gi Chief Secretary Binit Joshi Manipur gi DGP Rajiv Singh amadi Assam Rifles ki DG Pradeep Chandrai Nayarna saru yakhibani Ukhrul gi Yangli village da Khut Thoknabada kukini singnaba ama Sire Paunil khon pauche de lokochabani Ukhrul dagi kilometer homfulom chatlaga leiba Yangli village da kuki militant singa khulai paiba masel Khut Thoknabada kuki militant singnaba mioi ama Sire hairi pawasina makhatara hai kuki militant singa ngasi ayuk angan ba matamdagi Myanmar ga tainana leirba Ukhrul district ki manung sanba Yangli hairiba mafam aduda Khut Thoknakibani hairi Yangli hairiba mafam asi Kamjong district su naknana leiriba mafam amani Kamjong district asida Myanmar da gi changchilakpa kuki refugee kaya leishin khiba mafam adugi yelhomi singda awaba khudung chadaba kaya su mayoknare haina lengakta tongan tongan ba lup singna taksinduna laklibani KNF biga Nscn IM ga Khut Thoknabada IM gi captain ama Yaona Cadre tare Sire Kangli Pakki Mera News Service ta gilakot jabani Indo Myanmar ngamkhai maya da leiba Ango Singchang da KNF B amadi Nscn IM ga Khut Thoknabada IM gi captain ama Yaona yamdrabada Cadre tare Sire hairi press na phongba pawgi malikhun gi matung innadi haukiba juntra manga gi numidang pung 3:30 rom taba matamda akan ba mawngda nakalani makta Khut Thoknaki maduda Nscn IM gi Cadre sing leikhidabaga mari leinana lup asina awaba phongdopagi zerol amada thatropagi matung innadi leikhidraba captain RS Wilson asi yamna lubalan pham maduda phibam thina sokpadagi mafam adumakta ta leikhidabani East Nagalim hojikna Myanmar hairiba mafam asida Nscn IM gi Mapangal kangkhatanaba honabada Indian Security Force na KNF biga lautuna duna yamna toina namthanaba honarakpadagi naga singi mathakta kayarak hanna landarakkhre adubu naga gi ngamkhai ngaktuna ngasi fawba leptuna khungpham hongdana leiri haina chirolasina phangdorakli amoromda hojikso Myanmar da Ango amadi pankhomna hairiba mafam singda naga gi lanmi sing mikupna hom singna ngaksen bagi thabak chathaduna leiri hairi